Wahengbam Laikai Paringda Miyamna Satok Chasin Taunaba Thamliba footpath mathakta sajilamba dukan sing police na thugaikre dukan mapusingna phagatkre Kongjang Changsinaba honakiba Congress Party gi lusingba singa police ka sawng muknakre Haryana gi Chief Minister Manohar Lal Khattar gi mitam mai thaduna yaningda phongdokre Panthoibi.com dagi iramdam gi oiba helum gi firol sing leiba yaragani iramdam gi oiba firol sing damak phanggadaba mall ama October 15 da hangdoklagani haina Manipur Handloom Development Corporation gi chairman Sorokhaibam Rajana phongdokre Sinmisingna masa-masa gi apamba matungina yawningba union da yawkhiba matamda Consumer Affairs Food and Public Distribution Labor Welfare Association na athingba leite tawbatabu niyom chumna yawbiyo haina CAFNPD Labor Welfare Association gi Assistant General Secretary Manitomba Maitena phongdokre All Manipur Manpower Upliftment Center amukki 32 suba mapokuma numit ngasi Manipur Press Club ta phangthokre thorom aduga mari leinana ke group part ki akoibasing sit sengdokpaga loinana usara sing thakre People's Liberation Army ge Second Lieutenant Mongsangai Maning Lakai dege Sograkpam Samokanta Sahi Kuntratoret Apokpa S Ibotombi Maitei ngasi ayuk More Police Commando amadi Taraniti Suba Assam Rifles na Kwatha Kunok doge fagat kre Wangu Gram Panchayat Langmaidong CD Block Kaksing District ke ani suba Special Gram Sabha Meeting Wangu LYA Community Hall dangarang pangthokre Amaromda Kurai Nandai Bamlaikai Gram Panchayat CD Block Haingangi anirak suba Special Gram Sabha Mifam ngasi Kurai Nandai Bamlaikai dalaiba Somendro Community Hall da pangthokre Nomaithem Pahari Memorial Trust na sinduna Nomaithem Pahari na laikidabage tarhomdai suba kumon thorom ngasi kono mamangda laiba lamyan basangnen da pangthokre laikhidraba sangnaiba Nomaithem Pahari ge photo da miyamna hekalaika tamduna ikai khunaba utke State asida lairiba lower school dagi hauraga University fawbada lairiba mahiroi singda sungsoi soidana upambi thanabage syllabus happy na bahaibu wafam yawba memorandum ama few gi member singna Minister Syam Kumar da fishin krai Minister gi maikai dagi su wafam adu cabinet ta phutoktuna khanagani haibage thajaba thamlakre hairi Stopland Public School Khongjong gi mahiroi taramari oza taruna sabati mama Myanmar gi mandle amasung masigi akoibeda khundariba Manipuri diaspora singi yumlai kaire amadi phije chakchana singbagi maramda thijiluna ba numit nipani gi khongchat amangasi khangabo kendra gi MLA o Surja Kumar na lamthakre